ꯄꯥꯎꯆꯦꯗ ꯌꯨꯝꯕꯨꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯅꯅꯥꯎ ꯃꯤꯁꯤꯗ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯅ ꯀꯟꯗꯦꯝ ꯇꯧꯈ꯭ꯔꯦ꯫ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯐꯔꯦ ꯍꯥꯏꯔꯤꯕꯁꯤ ꯄꯨꯂꯤꯁꯀꯤ ꯃꯈꯨꯠ ꯌꯧꯔꯒ ꯑꯁꯤꯒꯨꯝꯕ ꯃꯤꯁꯤ ꯑꯁꯤ ꯀꯔꯝꯅ ꯊꯣꯛꯂꯤꯕꯅꯣ ꯀꯣꯡꯒ꯭ꯔꯦꯁ? ꯕꯤꯖꯦꯄꯤꯒꯤ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯐꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯒ ꯄꯨꯂꯤꯁꯀꯤ ꯃꯈꯨꯠ ꯌꯧꯔꯒ ꯑꯁꯤꯒꯨꯝꯕ ꯃꯤꯁꯤꯁꯤꯡ ꯑꯁꯤ ꯀꯔꯝꯅ ꯊꯣꯛꯂꯤꯕꯅꯣ ꯍꯥꯏꯅ ꯑꯦꯝꯄꯤꯁꯤꯁꯤꯒꯤ ꯁ꯭ꯄꯣꯛꯄꯔꯁꯟ ꯑꯦꯝ.ꯗꯤ. ꯔꯥꯕꯤꯈꯥꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯕꯤ.ꯗꯤ. ꯔꯣꯗꯇ ꯂꯩꯕ ꯀꯣꯡꯒ꯭ꯔꯦꯁ ꯑꯣꯐꯤꯁꯇ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ ꯑꯦꯝ.ꯗꯤ. ꯔꯥꯕꯤꯈꯥꯟꯅ ꯍꯥꯏꯈꯤ꯫ ꯍꯧꯈꯤꯕ ꯅꯣꯡꯃ ꯅꯤꯅꯤꯒꯤ ꯃꯃꯥꯡꯗ ꯁꯕ ꯏꯟꯁꯄꯦꯛꯇꯔ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯃꯅ ꯂꯨꯆꯤꯡꯕ ꯇꯤꯝ ꯑꯃꯅ ꯁꯅꯥ ꯂꯧꯕ ꯂꯧꯗꯕꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁ ꯀꯁꯇꯗꯤꯗ ꯏꯟꯇꯔꯣꯒꯦꯁꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯁꯤꯈꯤꯕ ꯅꯅꯥꯎꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯄꯥꯔꯇꯤ ꯑꯁꯤꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯦ꯫ ꯅꯅꯥꯎ ꯃꯤꯁꯤꯗ ꯆꯦꯟꯅꯕ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯁꯕ ꯏꯟꯁꯄꯦꯛꯇꯔ ꯑꯃꯁꯨꯡ ꯑꯇꯩ ꯄꯨꯂꯤꯁ ꯄꯥꯔꯁꯟ ꯑꯃꯁꯨꯡ ꯃꯔꯤ ꯂꯩꯅꯕꯁꯤꯡ ꯅꯤꯡꯊꯤꯅ ꯏꯟꯀ꯭ꯋꯥꯔꯤ ꯇꯧꯔꯒ ꯑꯀꯛꯅꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯆꯩꯔꯥꯛ ꯄꯤꯌꯨ꯫ ꯊꯧꯗꯣꯛ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄꯤꯅ ꯃꯦꯖꯤꯁꯇ꯭ꯔꯦꯠꯇ ꯗꯔꯈꯥꯁ ꯊꯥꯗꯨꯅ ꯍꯥꯏꯖꯕ ꯋꯥꯐꯝ ꯑꯃꯒꯤ ꯃꯇꯨꯡꯏꯟꯅ ꯆꯤꯐ ꯖꯨꯗꯤꯁꯤꯌꯦꯜ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯏꯝꯐꯥꯜ ꯋꯦꯁ ꯀꯣꯔꯠꯅ ꯖꯨꯗꯤꯁꯤꯌꯦꯜ ꯏꯟꯀ꯭ꯋꯥꯔꯤ ꯇꯧꯅꯅꯕ ꯑꯊꯨꯕ ꯃꯇꯝꯗ ꯍꯨꯀꯨꯝ ꯑꯃ ꯊꯣꯛꯇꯨꯅ ꯆꯌꯣꯜ 2ꯒꯤ ꯃꯅꯨꯡꯗ ꯃꯗꯨꯒꯤ ꯔꯤꯄꯣꯔꯠ ꯄꯤꯈꯠꯀꯗꯕꯅꯤ ꯍꯥꯏꯅ ꯇꯥꯈꯤꯕ ꯑꯣꯔꯗꯔ ꯑꯗꯨ ꯏꯀꯥꯏ ꯈꯨꯝꯅꯩ꯫ ꯃꯇꯝ ꯆꯥꯅ ꯚꯤꯛꯇꯤꯝꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯂꯧꯈꯠꯄꯤꯕꯒꯤ ꯊꯥꯒꯠꯂꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯍꯥꯏꯈꯤ꯫ ꯀꯨꯝꯖꯥ 2018 ꯍꯧꯒꯠꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯄꯥꯜꯂꯤꯕ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯒꯤ ꯃꯇꯝꯗ ꯀꯁꯇꯗꯤꯌꯦꯜ ꯗꯦꯠ ꯈꯔ ꯊꯣꯛꯈ꯭ꯔꯦ꯫ 2018ꯒꯤ ꯃꯥꯔꯆ 13 ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯀꯣꯟꯁꯇꯦꯕꯜ ꯃꯟꯖꯨꯔ ꯑꯍꯃꯗ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯇꯣꯔꯆꯔ ꯇꯧꯕꯗ ꯖꯣꯏꯟꯠ ꯏꯟꯇꯔꯣꯒꯦꯁꯟ ꯀꯁꯇꯗꯤꯗ ꯁꯤꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯒꯤ ꯖꯨꯗꯤꯁꯤꯌꯦꯜ ꯆꯤꯐ ꯖꯨꯗꯤꯁꯤꯌꯦꯜ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯏꯝꯐꯥꯜ ꯏꯁ ꯂꯜꯂꯩꯃꯥꯅ ꯏꯟꯀ꯭ꯋꯥꯔꯤ ꯑꯃ ꯇꯧꯈꯤ꯫ ꯃꯗꯨꯒꯤ ꯏꯟꯀ꯭ꯋꯥꯔꯤ ꯑꯗꯨ ꯃꯇꯝ ꯆꯥꯅ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯁꯦꯁꯟ ꯖꯖ ꯏꯝꯐꯥꯜ ꯏꯁꯇ ꯊꯥꯒꯠꯈꯤ꯫ ꯉꯁꯤ ꯐꯥꯎꯕ ꯃꯗꯨꯒꯤ ꯀꯥꯟꯅꯕ ꯐꯪꯗ꯭ꯔꯤ꯫ ꯇꯃꯦꯡꯂꯣꯡꯗ ꯊꯣꯛꯈꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯆꯥꯎꯕ ꯐꯪꯁꯟ ꯑꯃꯗꯒꯤ ꯐꯥꯗꯨꯅ ꯄꯨꯈꯤꯕ ꯑꯊꯣꯟ ꯑꯄꯣꯟꯃꯩ ꯀꯧꯕ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ ꯑꯃ ꯇꯝꯊꯤꯅ ꯍꯥꯠꯇꯣꯛꯈꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯆꯦꯟꯅꯔꯤꯕ ꯃꯤꯌꯥꯠꯄ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯨꯊꯣꯛꯇ꯭ꯔꯤ꯫ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯇꯒꯤ ꯑꯁꯥ ꯇꯧꯅꯤꯡꯉꯥꯏ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯦ꯫ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯐꯔꯦ ꯍꯥꯏꯔꯤꯕ ꯑꯁꯤ ꯄꯨꯂꯤꯁꯀꯤ ꯃꯈꯨꯠ ꯌꯧꯔꯒ ꯑꯁꯤꯒꯨꯝꯕ ꯃꯤꯁꯤ ꯑꯁꯤ ꯀꯔꯝꯅ ꯊꯣꯛꯂꯤꯕꯅꯣ? ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯁ꯭ꯄꯣꯛꯄꯔꯁꯟ ꯑꯦꯗꯚꯣꯀꯦꯠ ꯁ꯭ꯌꯥꯝꯆꯔꯟꯕꯨ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯋꯥꯟꯇꯦꯗ ꯂꯥꯎꯔꯕ ꯃꯤ ꯑꯃꯒꯨꯝꯅ ꯃꯌꯨꯝꯗꯒꯤ ꯐꯥꯈꯤꯕꯒꯤ ꯀꯦꯁ ꯂꯩꯈ꯭ꯔꯦ꯫ ꯃꯍꯥꯛ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯕꯪꯒ꯭ꯂꯣꯒ ꯊꯪꯅꯅ ꯂꯩꯕ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠ ꯑꯣꯐ ꯄꯨꯂꯤꯁꯀꯤ ꯑꯣꯐꯤꯁꯁꯨ ꯂꯩꯔꯤꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯁꯕ ꯏꯟꯁꯄꯦꯛꯇꯔ ꯑꯃꯅ ꯁꯅꯥ ꯁꯥꯕ ꯅꯅꯥꯎꯗ ꯆꯠꯊꯔꯤꯕ ꯊꯧꯑꯣꯡ ꯑꯗꯨꯕꯨ ꯈꯪꯖꯤꯟꯅꯗꯅ ꯂꯩꯊꯣꯛꯄ ꯃꯔꯝ ꯆꯥꯗꯦ꯫ ꯏꯝꯐꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯑꯣ.ꯁꯤ ꯑꯃꯁꯨꯡ ꯑꯇꯩ ꯆꯦꯟꯅꯕ ꯄꯥꯔꯁꯟꯁꯤꯡꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯑꯥꯏꯟꯒꯤ ꯃꯇꯤꯛ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯈꯠꯐꯝ ꯊꯣꯛꯏ꯫ ꯑꯦꯁ.ꯑꯥꯏ. ꯖꯤꯇꯦꯟꯗ꯭ꯔꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟꯗ ꯀꯅꯥꯒꯤ ꯐꯣꯟ ꯂꯥꯛꯈꯤ? ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯀꯅꯥꯒꯤ ꯄ꯭ꯔꯦꯁꯔ ꯂꯥꯛꯈꯤꯕꯒꯦ? ꯀꯅꯥꯅ ꯏꯟꯁꯤꯟꯗꯨꯅ ꯅꯅꯥꯎꯕꯨ ꯐꯥꯔꯤꯕꯅꯣ? ꯀꯅꯥꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯛꯄꯗꯒꯤ ꯅꯅꯥꯎꯕꯨ ꯐꯥꯔꯤꯕꯅꯣ? ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯌꯥꯝꯂꯕ ꯁꯅꯥꯒꯤ ꯃꯄꯨꯅ ꯀꯅꯥꯅꯣ? ꯑꯦꯐ.ꯑꯥꯏ.ꯑꯥꯔ. ꯂꯩꯇꯕ, ꯀꯦꯁ ꯔꯦꯖꯤꯁꯇꯔ ꯇꯧꯗꯕ ꯑꯃꯕꯨ ꯄꯨꯂꯤꯁꯅ ꯐꯥꯔꯒ ꯇꯝꯊꯤꯅ ꯀꯔꯤꯒꯤ ꯐꯨꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯅꯤꯡꯊꯤꯅ ꯊꯤꯒꯠꯐꯝ ꯊꯣꯛꯏ꯫ ꯑꯀꯛꯅꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯃꯔꯥꯜ ꯂꯩꯕꯁꯤꯡꯒꯤ ꯃꯊꯛꯇ ꯆꯞ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯈꯠꯀꯗꯕꯅꯤ꯫ ꯍꯧꯖꯤꯛ ꯑꯦꯁ.ꯑꯥꯏ. ꯑꯗꯨꯕꯨ ꯊꯕꯛꯇꯒꯤ ꯁꯁꯄꯦꯟ ꯇꯧꯕ ꯈꯛꯇꯅ ꯌꯥꯔꯣꯏ꯫ ꯉꯁꯤꯒꯤ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯗꯨꯗ ꯑꯦꯝ.ꯄꯤ.ꯁꯤ.ꯁꯤꯒꯤ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯕꯤꯗ꯭ꯌꯥꯄꯇꯤ ꯁꯟꯖꯝ, ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯦꯁ. ꯖꯤꯇꯦꯟ, ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯦꯁ. ꯕꯤꯔꯂꯥ ꯑꯃꯁꯨꯡ ꯁꯦꯀ꯭ꯔꯦꯇꯔꯤ ꯗꯕ꯭ꯂꯤꯎ. ꯔꯇꯟ ꯀꯨꯃꯥꯔꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯁꯨ ꯅꯅꯥꯎ ꯃꯤꯁꯤ ꯀꯁꯇꯗꯤꯗ ꯁꯤꯈꯤꯕꯅꯤ ꯍꯥꯏꯅ ꯁꯤ.ꯑꯦꯁ.ꯑꯣ. ꯂꯨꯞꯍꯧꯝꯅ ꯑꯦꯝ.ꯑꯥꯏ.ꯑꯥꯔ.ꯁꯤꯗ ꯌꯦꯡꯁꯤꯟꯅꯅꯕ ꯋꯥꯀꯠꯂꯛꯈ꯭ꯔꯦ꯫ ꯊꯥ ꯑꯁꯤꯒꯤ 2ꯗ ꯁꯒꯣꯜꯕꯟ ꯀꯪꯂꯥꯄꯝ ꯂꯩꯀꯥꯏꯗꯒꯤ ꯑꯔꯥꯝꯕꯝ ꯅꯅꯥꯎ ꯆꯍꯤ 38 ꯃꯤꯁꯤ ꯑꯁꯤ ꯄꯨꯂꯤꯁꯀꯤ ꯀꯁꯇꯗꯤꯗ ꯑꯣꯠꯄꯤ ꯅꯩꯕꯤꯕꯗꯒꯤ ꯁꯤꯕꯅꯤ ꯍꯥꯏꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯁꯤ.ꯑꯦꯁ.ꯑꯣ. ꯂꯨꯞꯍꯧꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯁꯔꯨꯛ ꯌꯥꯔꯤꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯀꯣalition ꯑꯣꯟ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯏꯟ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯁ (CACSR)ꯅ ꯂꯝꯐꯦꯜ ꯀꯣꯔꯠ ꯀꯝꯄ꯭ꯂꯦꯛꯁꯇ ꯂꯩꯕ ꯃꯅꯤꯄꯨꯔ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯀꯃꯤꯁꯟ (MHRC)ꯒꯤ ꯆꯦꯌꯔꯄꯔꯁꯟꯗ ꯀꯦꯁ ꯑꯁꯤ ꯌꯦꯡꯁꯤꯟꯅꯅꯕ ꯑꯏꯕ ꯄꯤꯗꯨꯅ ꯆꯦꯔꯣꯜ ꯑꯃ ꯋꯥꯀꯠꯂꯛꯈ꯭ꯔꯦ ꯍꯥꯏꯔꯦ꯫ ꯋꯥꯀꯠ ꯆꯦꯔꯣꯜ ꯑꯗꯨꯗ CACSR.ꯒꯤ ꯃꯍꯨꯠ ꯆꯤꯜꯂꯤꯕ SRA.ꯒꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯕ ꯗꯥꯏꯔꯦꯛꯇꯔ ꯕꯕ꯭ꯂꯨ ꯂꯣꯏꯇꯣꯡꯕꯝ, ꯏꯐꯝꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯦꯅꯨ ꯇꯈꯦꯂꯝꯕꯝ ꯑꯃꯗꯤ CACSR.ꯒꯤ ꯀꯟꯚꯦꯅꯔ ꯖꯣꯏ ꯆꯤꯉꯥꯈꯝꯅ ꯄꯨꯟꯅ ꯁꯍꯤ ꯇꯧꯗꯨꯅ MHRC.ꯒꯤ ꯆꯦꯌꯔꯄꯔꯁꯟꯗ ꯑꯏꯕ ꯆꯦꯔꯣꯜ ꯑꯣꯏꯅ ꯋꯥꯀꯠꯈꯤ꯫ ꯋꯥꯀꯠ ꯑꯗꯨꯅ ꯍꯥꯏꯔꯤꯕꯗꯤ ꯅꯅꯥꯎ ꯃꯤꯁꯤꯒꯤ ꯃꯇꯥꯡꯗ ꯂꯨꯞ ꯑꯁꯤꯅ ꯊꯥ ꯑꯁꯤꯒꯤ 4ꯗ ꯂꯩꯈꯤꯗ꯭ꯔꯕ ꯑꯁꯤꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯈꯤ꯫ ꯃꯗꯨꯗ ꯐꯪꯂꯛꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ MHRC.ꯒꯤ ꯆꯦꯌꯔꯄꯔꯁꯟꯅ ꯃꯇꯤꯛ ꯆꯥꯕ ꯊꯕꯛ ꯊꯧꯔꯝ ꯃꯈꯥ ꯇꯥꯅ ꯄꯥꯏꯈꯠꯂꯛꯅꯗꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯊꯝꯂꯛꯄꯅꯤ꯫ ꯋꯥꯐꯝꯁꯤꯡ ꯑꯗꯨꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯅꯅꯥꯎꯒꯤ ꯂꯣꯏꯅꯕꯤ ꯃꯥꯏꯁꯅꯥꯝ ꯇꯦꯔꯦꯁꯥ ꯆꯍꯤ 19 ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯄꯤꯛꯂꯤꯕ ꯃꯆꯥ 3 ꯍꯤꯡꯅꯅꯕ ꯂꯝꯕꯤꯒꯤꯗꯃꯛ ꯁꯦꯝꯕ ꯃꯊꯧ ꯇꯥꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯊꯥ ꯑꯁꯤꯒꯤ 2ꯒꯤ ꯑꯌꯨꯛ ꯄꯨꯡ 9 ꯑꯗꯨꯋꯥꯏꯗ ꯏꯝꯐꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ
SI Jitendra ki police team amana angopa masugi car tongduna laikidaba asigi memda lakhe. Ekdiba tongduna lakpa naha oiba SI na laikidaba asigi mama arambam ongbi kompire da phongdokhiba wafam singado thawdok adugi mitna sangsang no hoba ngaktani. Imung manunggi miyoisina ayuki pung tara adoida Imphal Police Station da satke. Police Station adudagi SI Jitendra na imung manunggi miyoising unanabagidamak thawlakwa adunamit adugi nungthil pung amaga makhairum tare. Police na haikibadi nanaw bu lokap ta unage haragadi lupa lakh maga imung manunggi miyoising na piragadi unabaya gani phangdoke. Maduda imung manunggi miyoising na senpam adubu jumda thinnanaba thawang tawke. Imung manunggi miyoising na SI Jitendra da haikibadi senpam madu namit adugi nungthil pung mga phawgi manungda Kusinazage habda police na di nongtil pung ahong pawgi manungda kusinagadaban haike. IPS ki SI Jitendra na sahi tawtuna nanaw bu fakiba matamda arrest mo pirame. Memo du da kanagumpu witness amadagi sahi tawkiba laite. Police na nanaw bu pung ahong adoy da memda purakpada masas hontaba amadi puning laita handabagi thawdoga mawena thoganke. Nanaw na mahaki ka manungda sangkaraga jum manung atuda lek tharakpadagi nanaw bu lekin hadaba Rims Hostan da police person singna amuk buki adugo hostel adu dan nanaw bu sire haidun phangtorokpani. Asi baksang adu da opi naibiki bagi amuba masugi dakfam sing taramba thengnai haire. Namit adumakdadi SI Jitendra bu SP Imphal West na suspension tawre haidun order thoki. Thangnaba numitana IPS ki athofa SIP Amal Kumar na aiwu oidun asi baksang adu FR amagi makada Rims ki moktagi tha asigi mangada postmortem examination sathage. Harba case asi MSR sining tinda yangchinanaba CSIR na khangalakpane. Thawdogasi United Nations Minnesota Protocol on the Investigation of Potentially Unlawful Death 2016 amasong National Human Rights Commission ki guideline makada mari makatamba adugo puksil sengba unit case asi investigation chathanaba khangan bane aire. Makatarakwa atopa pau amada yumgi nupi amaba tamthina phobire haibagida makmapuroiba jail jawkhre. Thasigi mangagi ayupung tarit adwaida langkol lai manai da leiba jongi nupi amaba mapuroiba na tamthina phobire wakalakpa gidamak. Langkol lai manai community hall mayadagi laisram Plain Allies Dijendro sahiyangkai. Aboba El Udhofu CGM Imphal West na judicial custody man pibadagi akoisasi ngasi jail yawkhre haire. Sahini fuga ni palom surabi soklabi nupi aduna Lamben Police Station da complain malan khatke. Complain aduna haribadi nupi aduna sakum da sak thongdun leiringai talakta Matai manau ani khana chaina bagi thokdok thoki khanaba adudagi mahaki mapuru bane sang thongliba wayal adu faidun nupi adugi makok ta thomlak padagi nupi adubo Rims Hostan da puduna lahing sathake asugum baimung manung adugi matai manau ani khana chaina bagi thokdok asi mamang thakdasu yamna tuina thoktuna lakhibani ana nupi aduna police ta wakalakhe wakada adudagi police na numit adugi nungthilpung ohum khara hilakpa duaida Flenvo Langol Laimanai ki Rangailong area dagi police na phake Police na request asigi masanu fida natana nafa adugi masi phawagi tongan ba statement sing lauke. Statement adu da hairibadi matai manau asi mamang tak toina khana saina bagi thadok thoki beda natana nupi asiso mafam da sahi tangkhai amarum laike maduda laikai gi luk kharana watem khibagi thadok su laike hare. Police na request asiba judicial custody remand ki tabak asi CGM Imphal West pothorake. Police na nirak par remand adu tarapa matong Kone request asiba tha asigi kun phawba namit taraga mangani judicial custody da thamnaraba CGM Imphal West na kangan kre haire. Amarom dana Rims da patient ama laikidabagi irang thokre. Ngasi numidang pung mapan rom tabada Imphal West ki thangmaipan sinam laikai dagi thongam ongbi fajabi sahi hompuga manga mafuroiba Devendro Kobi ama Rims da laikidabagi matangda irang thokre. Thawdogasi ki matangda fresh na phangba pawgi matung ida dingarang thongtil bung marirom taba matamda Thongam ongbi fajabi asi masada sor honba wai haiduna Rims da laying na bapokhalake. Loina na hostel ki maikedagi chest x-ray yauna tai mathau taba testing tawda result amada fangide. Maduna maram orga doctor gi maikedagi da khara kapla pamatung patient adu kari su tawroi ana discharge tawke. Patient adu mayum da putha khra pamatung sor honbu wai haiduna amukhanna ase pung mapan rom tabada Rims ki casualty da pokhalake maduda su mathau taba testing tawda result amada phangba gamkide. Doctor ki maikedagi anabagi layung asi rabies oirum ka try pagi chingnaba lay haiduna isolation ward ta refer tawke. Arubeda content sing asigi bar uipa pau khara asi pau tamjariba Mani local news YouTube channel asidagi yang piri pang panamok pataka sari channel asin tom ta kana rabadi subscribe to video na subscribe to biro roina like it share to suka bi gunuk namba po amakana thaka sari